Manipur News Reader maikaydagi ngasisu mayamgi mafamda anawa health tips amatang share tawzage. Health tips asigi mamingna ovulation tawkraba matung kayam kuiba fawbada mirol lakpa yabage hariba asigi matangdani mayam loiba phawtang taminasi. Ovulation tawkraba matungdasu mirol lakpa haibasi oithokpa yai. Measure egg ama thadorakraba matung pung 12 dagina 13 gi manung yumban mari thambada angang oiba yabagi oithokpa wangna lay. Ovary amana mapung maray faraba measure egg thadorakpa matamda ovulation tawi. Matam takak asi nupi gi haksangna fertilization tawnabagidamag sperm fangnaba khwaidagi matang sapa matamni. Masida fertilization tawkrabadi egg adu uterine lining da napkigani. Lemhauba potlamsing adu haksangna thagi khongkap lakpa matamda mapanda thadokkigani. Ovulation tawbagi matam asi pung 12 dagina 13 fawba sangi. Ovary na egg ama thadoklaba matung sperm amana fertilize tahaudrabadi egg adu pung 13 gi matungda sikhigani. Miyoi amana ovulation tawringai manung natraga tawdringai numit kharanigi mamangda yumban mari thamnarabadi angang oiba yabagi oithokpa wangna lay. Masigi maramdi sperm asi service manungda numit marini fawba hingduna layba ngambanani. Maram aduna fertile window gi maramda ningthina khangba maru yamna oi. Fertile window haibasi yumban mari thamnabada miron bayabagi oithokpa layba matamgi tangkak adubuni. Masi ovulation gi numit aduda sperm na egg fertilize tawdringaida service manungda layba ngambagi matam adu tinsilaga fangba matamduni. American College of SCOG gi matung inna miyoi amana ovulation tawdringai mamang numit marini dagina tawkraba matung nongma fawbagi manungda yumban mari thamlabadi miron bangami hari. Menstrual thagi khongkap ki circle gi matung inna miyoi amaga gi fertile window khetnaba yai. Fertility window calculate tawnabagidamag miyoi amana thagi khongkap lakpagi ahanba numitagina mathangi khongkap amuk lakpa hauba fawbagi matam adu khangjingadabani. Hairiba time frame asibu menstrual circle hairibasini. Sangsata thagi khongkap lakliba miyoi ayamba numit 13 gi circle lay. Adum oinamak Office of Women's Health ki matung ina miyoi kharagi oinadi circle asi numit 12 dagina 13 fawba sangba yai hairi. ACOG gi matung ina menstrual circle gi numit 13 nirom suba matamda ovulation tawi. Khudam oina numit 15 gi circle layba miyoi amagi fertile window adu ovulation tawgadaba numit 5 gi mamangda laygadabani. Ovulation tawkraba matung pung 12 dagina 13 fawba mirolakpa yabagi oithokpa lay. Masigi maramdi thadorakliba egg adu sperm na fertilize tawdrabadi pung 13 fawba dang hingduna layba ngambanani. Ovulation tawbagi mamang amasung matungi numitta mironba yabagi oithokpa asi miyoi amaga gi marakta khetnai. Kumja listing amaga samapanga maudra mangada sathakiba ariba study amada ovulation amasung angang oibaga mari lainana yumban bagi mari thengnabagi matamgi tangkakta yengsanki. Maduda masamu faba nupi sanika 12 gi manungda nupi samaga maudra nitoi mironki. Maduda researchers singna fertile window gi manungda nupi sing aduda mirolakpa oithokpa laybagi sang adu estimate tawba ngami haina so haiki. Fertile window gi manungda layba nupi sing adugi makha ponna mironba yabagi oithokpa adu sada 10 dagina 30 fawba oi haina fongdoki. Numit ki matung inna layba sang adu makhada piri. Ovulation tawgadaba numit 5 ni watlingai 10%. Ovulation tawgadaba numit 4 ni watlingai 16%. Ovulation tawgadaba numit 5 ni watlingai 14%. Ovulation tawgadaba numit 2 watlingai 27%. Ovulation tawgadaba nongma watlingai 31%. Ovulation tawba numit 33%. Ovulation tawgadaba numit 8 ni watlingai amasung ovulation tawba mathangi numitta sada 12 gi sangda angang oiba yabagi oithokpa lay haina su study adugi author singna haiki. Adum oinamak ovulation tawtringai mamang amasung matungi numit singda mironba yabagi oithokpa asi tongan ba factor kaya marungi makha poli. Factor sing adugi manungda masagi sahi yumban mari kaya marum toina thambage haibagi sang menstrual circle asina singbaso yauri haina spongdokli.
Aduga mayam loisilakpa oina mayamgi mafamda nungtigi share tawba dawna ngasisu atenba content masa amatang share tawjage. Content asi mayam wari masani aduga wari masa asigi mamingna khutpu hariba asini mayam loi phokdang taminasi. Nongma sadu amaga mahaki sebak amaga makoigi ashramdagi arapa mafam amada satminarami. Lambida makoina torel ama lanba tarami. Makoi anina torel adu lange haiduna torbanda kumtharakpa matamda masak matau fajakrabi mau naha ama leptuna lairamba thengnaki. Makoi ani hek ubada mau naha aduna sadu aduda mahakpu torel adu lanthokpinaba haijarami. Sadu aduna karigumba wahai ama fawwa haidana mau naha adubu pamkhatlaga torel adu lanthokpirami. Torel lanthokpiraba mau naha aduna sadu aduda torel lanthokpibagi thagatlamlaga satkirami. Sadu aduga mahaki sebok aduga su makoigi lamtungpam yaunaba amuk satkirami. Makoi anina makoigi lamtungpam adu yaubada numit tare. Numidang wairam lai khoirambana singba tawfam thokpa pumnamak tawrba matung makoina tungluriba yum adugi yumbuna sem sariba asa athak kharadu saraga mapu manai adu tumnaba amuk sem sarami. Matam aduda sebok aduna mahaki guruda wahang hanglami. Guru zigumba sangsargi maya pumnamak thadokpiraba sadu amana manak nakpa fawa pap oiragadaba mau naha adu pamlaga torel lanthokpiruba adudi sathiba pakpi thabak natabra. Sadu aduna khumlai aihakti mau naha adu mafi marol sottanaba pamduna torel adu lanthokpirubagi watani madugi matungda aidi thodoktu kawkhre. Karisu ningsinglude adubu nahakti haujik pawba mau naha adugi masak saban murti ningsingduna kokta puduna satliba zat oire. Sebok adu khudakta mahakki asoibadu khanglakpagum tawrami. Haksangna pubadagi kokta pubana hena khudong thiningai oibani. Wari masa asida ayibana phongdokningliba nungge artha asi khangjinbada aduki matik kanaraba amasung haujiki matamsida yamna toina tawriba thaong amani hainasu ayiba asina mayamgi mafamda hairi. Aduga mayam ngasigidi health tips amasung wari masa ani si matang sida loisinjare. Aduga mayamgi motta health tips amasung wari masa ani si kari leibage habadu makhage comment box ta mayamna nungsibiduna comment amamamtang sungsoi-soitana pibiramu. Aduga channel asibu nungsibiduna mayamna channel asibu like subscribe amasung share sungsoi-soitana tawbiramu haiduna mayamgi mafamda aroibada Manipur News Reader gi maikaidagi haijari ngasigide mayam kainarsi. Thank you all.